Yaipisanabu ningaidana tumthakri mi kapa makhol taramadusu tumine laikri sekmuk laurakhidri ibem haladusu isisina tumthakri ngaihaki matung hanugumna amuk susut kap ado haurari Yaipisanabu mi kap thori aibu thuoga yengusirani mabok tumthakraba haidana yengi mabok adusu isisi khai tumthakri kanano haibasimadi ai sap chana khanglagi Yaipisanabu khongthang sawmna henda tapna mapalda thori maise puthorakti mana thorak lebado thabalgi mangala sina pungan ngali mapala sidi man hek thorakpa ubada makhoi sumanga sida kanano ama khuta sinduna famlibado Yaipisana kanano aduda famlibado mi famlibadogi manak asida wa ngangna tapna asum changsilai magi masada akitu jungba haibado sungyaw hek yaw khidri magi wakhalda kaptuna famliba mi asi wakhal soirabi mimana da bischangaktana kaplibani haibagi wakhalda adumak lairibani amukasu kanano nangbo kari nungaitaba lairagi se aingonda hayo Yaipisana ngangjai haije haibagi wani mi adudi kari mata khumlakhiba nati Yaipisanabu asum changsilakpasida mi dugi manak ado yauraduna lengjum aduda phatlawna phairuri Yaipisana lengjum asida pairuba matamasida lairamdiba mi ado kapatoklaga Yaipisanada phat yengkhalai Yaipisanabu khangpre khangkri adubu tongdagi lengjum aduda phatlawna pairi mahak yamna pakatna tungda yengthokluba matamasida yai abo nangdi kaidawribano Yaipisanabu latli abo mapa thokedana tholakpani si hairaga ngasai mi phamkhibaduda yengluba matamasida kanama dhek leiramdri Yaipisanabu yamna ngak mamit ado sapu muk lawi ibem halna kaidawre amu kaidawrabano lao thengle sangasi hoi abo sangasi masibu kaidawrebanu lao masu mabin aniyado imungda sangminar no ngalaga Yaipisana haibadagi maboka magado mama yairimbiaduna laubala yai ima nabokti loisinkrabo hoi ima loire chatnaba tawrasi lao abo ima lai salasi lao yairimbina laubalaktuna makhoi ahumadu puna satkri numit adusu thonglen singlen nongthang makhoi ahumadu punna Yaipisanabu lumbal lakhibani adubu Yaipisanabu di mayumda satkrabasida makhoina fana yamna ngairabasu lakpa kaubadi laikhidri asumna numit nini humni di haujinki Yaipisanabu di chungthengna khidri nongma makhoi ahumadu asumna hainai kainu ai khoina lomba khara laksabasida kidana tholakraba zalani hoine kidana thorakraba zalani ado mayumda direct oina sangbadi ado mabukla kainu hanubi amadi laibadaine laibani ayusu khara yonbani nang sangrabo haisya ai khoidi khangdena aisu khangdeda narang khairakpada khangmani sabsari kaino dudi nahana khangamlabadi yengo pharoidrane la hoi yu thakpa sanaga changusi makhoi ahumadu asa amada sangai adu yumadudi solonduna lairamli kayorabaside hoine sogalolini kai chakrabazatno asilausi laisu laitabasibu kaidodoyu ai nupi unado leiko lao thengkini makhoi ahumadu yum adudagi thori konthong yaurakpasida miyai salabi nupi amala nongthangna ine awa mata hangini kai haigini ibungo siyum sigi ibokto kai satkragi yudi yondrabo machanupi gi mayumda laikhrabani madi yu yonbadi tokhiba khara koirabani da Yaipisana yade haidana tokhrabani adu ine ai khoi amuk chatlagi
Hoi hoi salo salo. Asigi matung tha amamuk lairaga ibimhal adu mayumda amuk satlagi haidana hairi I. Yairimbiga Yaipisanaganadi yakhidi adabu ibimhalgi ningaida Yaipisanaga mabokado Makhoi ani khakta gari amada puraga lai mayum yauraduna abok ai lamtu loisilaga sak thongnaba tawragi hoi hoi tawro ashomdana Makhoi ahumadu puna party tawri aroi bide ngaunari masana masa kari hainaribanu haiba kari tawribanu haibadu gyan men tanadri maron marisu sudana nongthangna aina ngasai thabak ama satlu halakpada Yaipisana mali hanubi amaga gari thawraga lakpada thainabadu adudi mayumda satluba yaina nungdang sidadi kamaina no mina ukraga maira paibi mayamna phalasi hairu langano ai wahagi ngasigi numita Yaipisana do phaduna puraga ai khoi ahumgi nupi oibadi ha kai yes idea do yaini ai khoi na haibasu yadrabanina upai leitre do hawjikti mahak kai gi mamangda saji amomna kayam kuina leiba ngamgani haibado ha taredana asi haidana Makhoi masena do karemna no I mani ai khoi ahumgi manungda amada yadana leijrabadi makhuta hamaga sajagadabadu yajadrabanina kaigi khayata taba taredana ha Makhoi ahumado kana no I adubu hainariba wafam tawriba singasidi nisana henman khibadagi pangangda ngangnabada hawjikti thabak oina pangthokna dawri thunglena lao aina gari puthok hawbasi yamna fakhreda adudi sanok sangai mongba maran yai panglasi nongthanga singlenga su noktana khumai panglasi Makhoi ahumadu gari gado niyom chumna fauba hek thawbadi ngamjadrabani sorok asida haiduna thawribadu hawjikti Yaipisana hoigi maya yauksilakli gari adudi Yaipisana khoigi khara watingai mina uroidaba asongma mapa amada thamnamlabani Makhoi ahumadu huranbagum paktharaga maning adomda asum changai yung ngawman khibana paktharaga su lakpasida singlena do nung amada hek khudi thijilori hek thijiloba sida uptana tai singlengi masinda thorai masak kananuni nongthangna masilado khangmin minsilli thonglena su lukhamaduda pak launa thai asumna Makhoi ahumado tapna sangakpasida maning thongadomda tumina lomdra lairi huisu mahai pangkhongda khongnarakpa matang asidani nongthangna ahoba amadagi tumina yengi masu mabin aniyado ensang semduna lairibado uri Makhoi anida amuk tapna hairi Yaipisana di sak thongaga sakumda lairibasidi hanubi adusu lairi kangdok seba thonglena sidang hak yengkisi sangaga fadana puba haibado hanubi sina koiraw laubada lakai mi thorak labadi amuk fanagani nupi faba lakpa haibu singlena su hoi aduna farani mau haifit yengsi somdana ibimhalna karino asukana kana hui singasina khongliba sibu Yaipisana as aikhoi abok silibako huina khongba sibu pangkhongda khongli oirinida ado abo saksu laisilakadawri ngarang doctor na pirakpa gulido chahururu aina table mathakta tongan thamambani ibimhalna ha hoi ibimhal hidak saba Makhoi ka domda sankri Yaipisana su khujam haidoge haidana maning thongado hangdura I maning asi hangakpasida Makhoi ahumadu mamit yengnai Yaipisana khujam haidokpado thorak libadu uri Makhoi ahumadu misi khatnai Yaipisana do khujam haidokpada hoine abukna haigumbadana asukana kana huisingasina khonglibasibu karino akoibada haifit yengamlaga mamai ado phatlai thorakpasida Makhoi ahumaduna amana roman paidana masilado mensinkri Yaipisana do laubangam kidri wakal mangdana lekthagri makhuta pairamba kompak adusu makhana thadakri Makhoi ahum changdana Yaipisana do thangduna puraga garida hapchiladuna
gari adu thaukri ibm halado hidak saramodagi kompak tabagi makholado yamna kana takhibasida magi kadagi yai ibm hal man kauribado ngai hak sekmok lawrak tabasida masi angang sibu kaidoroba zatnuni amambasida amuk to silaba zatla ibm halado ngang dana sakhumna sangak matamasida maning thongado sebak phakla lairambado masu uri kai thokrabano masi angang sibo maido putoktuna maningda masunu piado yengba thora I kompak adu taduna laibado uri ibm hal yamna pakatna kompak adu paikhatnaga yai kau duna koithi masu laibagi samindi kari mata fangdaba sida ibm hado laikai tanaba koirau lawi laikai gi anakpada laiba anamba ibm na lawudu taharaduna mahai sel ine kaidau yauragi ibm hado thik ik launa kapaga haigi isu nupido thiba khangdri mayamaduna ine si gyan tarabra amukta gyan tana ba hayusi aikoi gyan tadri pakat kanu seini aikoi myam lairi basidi ibm halado masa fatha zaraga isu nupido aige sakhum masida ensang sendro lairambani ngayak faminaraga abo sak loisila kadauri goli sahuru haidana ai ka manungda sanglaga goli adu sari ngaida kon thada bagi makhol amakana tarakpadagi aina kawbada mahakse khumakti aini yengoba kalasida maning thongasi sebak phakai hangduna lairamlibani matamasida aina thorakpada kompak asi tadna lairambani aina thiba yaba thira matung phangmalaktabadagi pakatuna aina laikai tanaba lawrakhibani isa sa nakhoi miyamna aigi isu adu amukta thibiyo ibm halado hikneng nakapsari laikai gi masin chatpani pa mana amaya ini asigini haibada kana laibanati nakhoi aikoi mateng pangdrabadi aduna aigi khaiduna amukta di nupi masa adu thiminasi khuta mainam painara u mayam su hoi hairaduna makota mainam ga paiduna yaipisna do koi kau duna khunsin ba thungna mi loina mak sai thokuna thiba hangnar I ashom dana makhoi ho maduna yaipisna do ara pasinya da laiba thonglen khogi lawgi lawsang aduda pura I yaipisna adu di gyan adu mak mangkrabani makhoi ahum adu sangdana lawsang aduda pusilakduna makhong makut adu punsinduna thamkri singe lairang laisa tambo oisadribi pali mamage midyeng khada pigliba angang nawagu nauthi sajarambi ngasi de kalak yengthiba kaya amana langoisan laisa tamba loijingai singe lairang mahak adu lairang leiman salledo ngai haki matung yaipisna do gya laktuna tapna mamit ado pangthor I mami sami oi mamit asi pangthorak pasida mana lairiba mafum mado ion onabagum gyan men amadi tajadi mi lang makhol khara masu tar I yaipisna gi masado tarang satkri mamit usinduna tomina wakal tauzai khangning sing I manu khujam haidokpa tholakpada masak khangdaba mi khara mana magi masil men sanduna phakhibado yaipisna gi masilda ashumna ta asoli abo masado gyan khanglak lakpasida phuk hawgolakduna makhada kumthagi tauba matamasida makhong makut ado thaurina punduna lairamli masada yengkiba matamdasu mahaki masado fi amate yauramdri phamungdugi nakalda fi singado taduna lairibadu mana uri mana ngamnaba upayama tauraga fi singado sesinnaba honajai namfuda tauraga fi singado sesinba loirega masida tasinjaduna wadi ngangdi tumina mangdana fami piendaba tainafam khangdana prok sakpa kayamana yomnari yaipisna gi masado masilda mabok pusu palli abo tasugu lawbula o ai na laibasi kadaidano ai khangdri abo nasugi punsi asi abo ka imang uba fangda mangba tarabro aibo yaipisna do mapukning nungsina kapsari mana asumna kapningaida mapalda nupagi makholado nokpui khonjelado tarari yaipisna kapaleptana
mapi taithokuna tariba khonjel ado mana thangatuna tari nupa singa sina ngangnariba si taraga khangjerali nupa singa sina mana gyan men tajngai mabu mangan bikre haibasi masi khalobada Yaipisana do makokta makut haptuna kana paisin jatuna kana lauduna kapsai Yaipisana na kana lauraga kablakpadu tabada Makhoi ahum ado phaireng thuren chanchinari satpa ngamdaduna tusan bas yauri nong thangna chancinduna Yaipisana gi makutta git namsinduna hoi nosin masadu pet laurakanu nangbu kanbinaba nangi misang mafumasida kanamata thor aroi nangdi hongsi aikhogi khiyata tarabani aikhoya hungi nupisu pirabani natra karimnaba minoka yamada Yaipisana do upai laita milu pirang mahakna pena sinthajarakpanata magi upai di karimata laitri singlen ngasagi phi masado puro ngasi lam yamni hendawri singlen fiado nongthangda pi nongthanga fiado Yaipisana gi mayaduda kesinduna thamkri wa ngangdana ba haidana ashomdana fana koira fauba mafam amata sithadana khungi khunja singaduna lingzen sak manana Yaipisana ado phangdaba yadi haidana kana thinari adubu asuk thawai haksang yauna thiba sida Yaipisana gi likhul ado amate hek phangna khidri makhoi miyam ado phangdraba sida ibim halgi yumda amuk laktana pullari ibim halado thawai waradna kapsari aboki yai nangbu karai de laibagi abok bari isugi khanbada hayeng nangi imada abok na pawasi karam na pigadabano aboki yai ibim halado nupi khara changdana khemjinbi ine na dum na kapna lairabadi Yaipisana di karam na thigadabano Yaipisana do kashu tawroi aikhoi miyam na mabu phangna ba hotna gani ye khuldugi mi singado wa tanari mayam pumnamak ini asi mathanda laiba oibana yum masida mi khara lairasi aduga ayuk asima isa gi thabak asin makom kayama kaithok piduna aduga amana hayeng ayuk anganbada police station da mi amani satana pawdo pirasi mayam su hainarakliba wafam aduda yanari pawasi ayuk to oina yairemi da hairasi haidana hausik numidang oibana nungaitri haidana haikhidri Yaipisana ahing aduma makhoi ahum sangdana yamna tamthina otpa neiba kayama su tauri Yaipisana do kapaga thamoi sokna asumna hai aibu kayam kuinano asumna otpi neibigadori basi nakhoi na haiba yakhide haibagi damak aibu asuk tamthina otpa neibasi afabadi kashu oiroiko aina sirabasu nakhoi budi aina tamthina hatkaniko Yaipisana do mapiya do taithok saduna mamit khana yengdana khudom be thinduna laurega asumna hairi amam angan khairiba singo mahakna su khangsenuko aina sirabasu nakhoi bulemna khak tharoiko Yaipisana na hairak liba wa do taharaga makhoi ahum ado karemna Yaipisana da noksilli Yaipisana pena kapsari asumna numit ado asumak haukri angan ba ayok tagi laikai gi mi anamba loinamak tinari laikai dugi secretary oiba nipa bana Yairembi gi number ado lauraga Yairembi da phone taurami Yairembi na hello nupa aduna Yairembi oibirabra mani kanano ai club ki secretary oiba ibom sani oh tada kai haibining bano wari sibu aibu Yairembi gi masado singnaba fauri tada singnaba laitana hekta maktakpiyo nasanda ai direct adum hairagi nang yumda amukta lau kaido yawragi tada Yaipisana do Yaipisana palakpisida Yairembi ado yamna pakatna Yaipisana kaidawragi Yaipisana do ngarangdagi thiba khangkhiri aikhoisu khulgi miyam pundana nungdangsu thiba yabadi thiri adubu magi likhul amata fangri haujiksu police station da mi khara satnaba haidana taunari khulgi misu loinamak punduna lairi
Yaragadi nang thuna amukta lau. Inisi hanadagi masasisu ngamdaba mali. Masasi yamna suksili. Yairimbi adu wafam adu tabada tarang satuna laimai da khangaudana famdar I.